One-day discussion on Ibudok Thangjing Hill Ranges Habahiramda Khana Nainabagi Thoram Ama Committee on Protection and Preservation of the Historical Right of Kobru and Thangjing Hills CCPKT Siduna ngasi naran sainada pangthokre. Thoram aduda Committee on Protection and Preservation of the Historical Right of Kobru and Thangjing Hills ki convener Sapamcha Zadumani na phongdokhibada KSO Hanglep natraga clubs amagi chiefs amana Manipur gi lam amada changba yai natraga yade habagi right laite. Government na matam-matamgi program gi matung ina haibagi right ti lay. Ngasi Thangjing changbada Leingakna thingba pidana saidang libasing na oina Mapusi ba yaroi. KSO na Thangjing gi Mapusi Loikhai village ki chief Thenmang haukipni Hairiba si Manipur Leingakna Athubada Sengdokadabani amadi THANGJINGBU THANGTING SIJINADUNA MOIRANG KANGLEIROL PUWARIDA AMUBA TEISINBADA NATTANA YELHOUMEE SINGBU USITTANA NETSINNABA THOURANGNI HAINA LOUWE amasung PUWARIGI liraba ming muthalakli basi Leingakna migyeng changbiu haina appeal chauki. Ing lising ama chamapal humputara nipal faubada refugees tax lauramba kuki singna Mapusi haduna Yelhoumeee Singbu changba yade komthokte habigi right laite habasi Manipur Leingakna makoida para tambi bana Yelhoumeee miyamgi mipaiba amadi nungnang bakok na bagi maram oigani haina pukning chingsilakli. Loinana KSO Hanglep na phongdorapa wafamda CCPKT na lana interpreted and misguided taure haiba wafamsi hygiene kiba namthakni KSO Hanglep na Sengdokadabani maramdi KSO gi press community na kari hairi miyam na khangi amadi Court Assembly dagi Manipur Legislative Assembly member Paulian Lal haukipna haukiba me tara marida thadorapa warol amadi KSO Hanglep ki wafam sing condemn tawi haina phongdorakli Maruina mapandagi thomjalakpa kangbu singna matam khara khak laibagi tanja laurakanda Mapusi hajalakanda aikhoigi lamdam chigi mioi singna luna laujeriba thangjingi laifamlengda kaba yani amsu yaroi amuksu Manipur government na u thama tamda mokhoi ayaba lawgadamni kaina haiba sida aikhoida thamningi gi mokhoi kanano sini moi kadai lakono moi garam matamda leikhi moi kanano moi masabang na seasonally indigenous people moi 19 kaya da teripa iram damchida thomjelakhi leikhi haibadu bowa aikoi ngasi miro na loina khangni haitare moi gi kangki Miui Kharadi 1960 Aikhoba foreigner gi chakthung norme foreigner gi thadarakwa chakthung do moi lorome aduga haujing na Mapusi hajalakko madu tawon thokte aduga kui dana kuki gi emile amana mathong manung khangdana aikoi gi tawrei posi gi reiba kesu gi mission chang kana thong wapam madu emile mak tawon thoknate emile mak oiba taragani achumanan khangakanda akhoi wangangadabani mama sango ko karamatamda Manipur laki mai paripuri karamatamda Manipur laki ma mai papa bu hangom thu isini aduna Manipur da laiba yek salai leitaba kangbu singna Manipur Mapusi hajalakko madu tawridabani aduna committee na tang kun mogi manungda thamgi wafam akhoi homo leke tang kunni matungda laiba henglep tagi help area ri hekum dharakpa kangbu sing Madu mai mafam da hangidongi adu kumdara pachu yaroi kumdara oidabani maramdi makhoina akhoi mafam da moi mafam da sangwi yadi hai taragadi akhoi famdu ke du sangwi yaragino